ꯏꯃꯥ, ꯆꯥꯛꯇꯤ ꯂꯣꯏꯔꯝꯃꯕꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯑꯩ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯆꯥꯛ ꯂꯥꯝꯃꯁꯨꯅꯦ ꯑꯋꯥꯡꯒꯤ ꯏꯕꯨꯡꯉꯣꯗꯣ ꯃꯥ ꯀꯧꯔꯒ ꯊꯤꯍꯜꯂꯒ ꯑꯗꯨꯝ ꯆꯥꯊꯣꯛꯑꯝꯃꯣꯀꯣ ꯏꯃꯥ꯫ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕ ꯃꯇꯝ ꯑꯃꯨꯛ ꯀꯥꯏꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯊꯣꯛꯂꯨꯔꯣ꯫ ꯅꯤꯡꯊꯤ ꯌꯦꯡꯉꯒ ꯇꯧꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯥꯄꯤ ꯁꯣꯡꯕ ꯃꯄꯥꯗꯣ ꯍꯥꯟꯅ ꯁꯦꯡꯇꯣꯛꯂꯒꯅꯦ ꯀꯨꯝꯃꯨꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯣꯛꯑꯒꯦ꯫ ꯀꯣꯛ ꯆꯤꯛꯄꯗꯤ ꯈꯔ ꯐꯔꯕ꯭ꯔꯣ? ꯈꯔ ꯐꯔꯦ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯑꯒꯦ꯫ ꯂꯩꯁꯅꯥꯁꯨ ꯉꯥꯏꯔ ꯂꯩꯔꯝꯃꯅꯤ꯫ ꯏꯃꯥ ꯍꯣꯏ ꯄꯣꯊꯥꯔꯒ ꯍꯣꯏ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ꯫ ꯑꯣ, ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯗ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯅ ꯅꯧꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯇꯧꯗꯨꯅ ꯂꯩꯅꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤꯅꯦ ꯃꯇꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯏꯔꯥꯡꯁꯦ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ, ꯃꯃꯥ ꯑꯅꯥꯕꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯍꯣꯠꯅꯖꯕꯗ ꯉꯥꯏꯍꯥꯛꯇꯐꯥꯎ ꯄꯣꯊꯥꯕ ꯐꯪꯖꯗꯦ꯫ ꯂꯧ ꯑꯃꯨꯛ ꯀꯨꯝꯃꯨꯅꯤ, ꯀꯥꯔꯛꯄꯒ ꯄꯣꯊꯥꯕ ꯐꯪꯖꯗ ꯐꯤ ꯑꯃꯨꯛ ꯁꯥꯈꯤꯅꯤ꯫ ꯑꯁꯤꯅꯁꯨ ꯃꯦꯟꯅꯕ ꯀꯣꯟꯅꯕ ꯅꯠꯇꯦ꯫ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝ ꯊꯣꯛꯑꯒꯕ꯫ ꯌꯥꯏꯅꯣ, ꯅꯪꯕꯨ ꯀꯩꯀꯩ ꯆꯥꯔꯛꯀꯦ? ꯀꯩꯝ ꯆꯥꯔꯛꯇꯦꯗ, ꯏꯁꯤꯡꯗꯤ ꯈꯔ ꯊꯛꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯃꯣꯏꯒꯤ ꯑꯌꯨꯛꯀꯤ ꯍꯩꯊꯥ ꯄꯣꯊꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯔꯛꯇ꯭ꯔꯤ꯫ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯣꯏꯅꯦ꯫ ꯋꯥꯏꯅꯦ, ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯂꯛꯇ꯭ꯔꯤ꯫ ꯍꯧꯒꯠꯄ ꯊꯦꯡꯈꯤꯗꯅꯅꯦ ꯆꯤꯟ ꯁꯦꯡꯉꯒꯅꯦ ꯆꯦꯜꯂꯛꯏꯁꯦ꯫ ꯌꯧꯖꯔꯛꯑꯅꯤꯗ, ꯑꯗꯨꯏ ꯁꯔꯨꯛ ꯊꯕꯛꯇꯨꯝ ꯁꯨꯁꯤ꯫ ꯐꯝꯃꯤꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯅꯠꯇ꯭ꯔꯗꯤ ꯑꯃꯗꯣ ꯂꯥꯛꯑꯒꯅꯦ ꯁꯨꯔꯝꯃꯤꯒ ꯁꯨꯔꯝꯗꯦꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ꯫ ꯑꯁ, ꯉꯥꯏꯈꯣꯗ꯫ ꯑꯗꯣ ꯑꯩꯗꯤ ꯄꯨꯛꯁꯦ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛ ꯁꯨꯕ ꯉꯝꯗꯦꯕ꯫ ꯁꯨꯔꯤꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯈꯛ, ꯑꯇꯣꯞꯄꯒ ꯅꯦꯛ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯗꯨꯒꯤ ꯕꯦꯇꯣꯟ ꯇꯧꯉꯝꯕꯤ ꯑꯉꯥꯡ ꯐꯥꯔ ꯂꯩꯕꯤꯗꯣ꯫ ꯌꯥꯔꯦ ꯇꯣꯛꯑꯣꯍꯦ꯫ ꯏꯅꯦ ꯕꯦꯇꯣꯟꯅꯤ ꯇꯣ ꯑꯥꯗ ꯂꯥꯛꯏꯁꯦ꯫ ꯂꯥꯛꯑꯒꯅꯦ ꯊꯕꯛ ꯁꯨꯔꯝꯃꯤꯒ ꯁꯨꯔꯝꯗꯦꯒ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯊꯕꯛꯇꯨꯝ ꯁꯨꯁꯤ ꯂꯥꯛꯑꯣꯁꯦ꯫ ꯑꯣ, ꯂꯥꯛꯑꯦ ꯂꯥꯛꯑꯦ꯫ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯁꯦꯔꯦꯟ ꯌꯦꯡꯉꯦꯗ ꯍꯦꯛꯇ ꯇꯦꯡꯊꯣꯛꯈꯤꯕ꯫ ꯀꯗꯥꯏꯗꯒꯤ ꯐꯥꯔꯅꯤꯒꯦ? ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯅꯥꯒꯤꯟꯒꯤ ꯁꯦꯔꯦꯟ ꯌꯦꯡ ꯂꯩꯔꯒ ꯑꯐꯕꯗꯤ ꯑꯝꯇ ꯌꯦꯡꯉꯣꯏ, ꯐꯠꯇꯕ ꯗꯥꯏꯂꯣꯛ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯛꯀꯗꯣꯏꯁꯦ꯫ ꯀꯩꯅꯣ ꯂꯩꯁꯅꯥ, ꯅꯪꯅ ꯃꯨꯟ ꯁꯣꯜꯂꯤꯗꯣ? ꯏꯅꯦꯁꯦ ꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ, ꯃꯥꯃ ꯑꯉꯥꯡꯗꯒ ꯂꯩꯕꯗꯒꯤ ꯍꯥꯏꯒꯦ ꯇꯧꯕ꯫ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ ꯂꯩꯁꯅꯥ? ꯀꯩꯅꯣ ꯃꯥꯃ ꯑꯉꯥꯡꯅꯦꯕꯣ? ꯑꯩꯅ ꯑꯉꯥꯡꯗ ꯂꯩꯌꯦꯅ ꯇꯧꯔꯤꯔꯣ? ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯅꯦ꯫ ꯀꯩꯅꯣꯅꯦ ꯏꯅꯦ, ꯃꯥꯃ ꯏꯕꯨꯡꯉꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯏꯅꯨ, ꯅꯪꯅ ꯂꯩꯈꯣꯝ ꯂꯩꯅꯥ ꯑꯝꯇ ꯇꯩꯇꯦ, ꯂꯩꯁꯅꯥ ꯃꯇꯣꯝꯇ ꯁꯨꯍꯜꯂꯕ꯭ꯔꯣ? ꯁꯨꯗꯤꯌꯦ ꯏꯅꯦ, ꯏꯅꯦ ꯑꯩꯁꯨ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯁꯨꯕꯅꯦ꯫ ꯁꯨꯔꯤꯌꯦ꯫ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯁꯨꯃꯤꯟꯅꯩꯅꯦ꯫ ꯑꯗꯣ ꯀꯔꯤꯒꯤ ꯃꯥꯅ ꯂꯩꯈꯣꯝ ꯑꯝꯇ ꯇꯩꯗ꯭ꯔꯤꯁꯦ? ꯏꯅꯦ, ꯑꯩ ꯉꯁꯥꯏꯗꯩ ꯑꯗꯨꯝ ꯁꯨꯔꯤꯌꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯐꯤꯔꯣꯟꯗꯨꯅ ꯑꯗꯨꯝ ꯇꯥꯏ꯫ ꯁꯨꯗꯦꯗꯣ ꯅꯈꯣꯡꯗ ꯑꯗꯨꯝ ꯈꯪꯉꯦ꯫ ꯏꯅꯦ, ꯁꯥꯎꯕꯤꯔꯅꯨ ꯌꯥꯔꯦ꯫ ꯏꯅꯦ, ꯆꯥꯗꯣ ꯊꯛꯑꯁꯦ, ꯆꯥꯗꯣ ꯊꯛꯑꯁꯦ꯫ ꯆꯥꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯩꯔꯒ ꯊꯛꯑꯒꯦ ꯌꯥꯔꯅꯤ꯫ ꯏꯁꯤꯡ ꯁꯤꯗ ꯂꯩꯔꯦ, ꯍꯩ ꯃꯍꯤꯅ ꯁꯤꯗ ꯂꯩꯔꯦ꯫ ꯍꯣꯏꯅꯦ꯫ ꯇꯟꯅ ꯁꯤ ꯂꯩꯔꯦꯁꯦ꯫ ꯍꯣꯏꯅꯦ꯫ ꯇꯟꯁꯦ ꯑꯗꯨꯝ ꯅꯣꯏ ꯆꯥꯔꯒꯦꯔꯥ? ꯑꯧ, ꯌꯥꯔꯅꯤ꯫
ꯍꯤꯌꯥꯏꯅꯨꯗꯨꯗꯤꯅꯦ ꯃꯆꯦ ꯑꯝꯇꯪ ꯄꯤꯖꯧꯀꯣ ꯑꯧꯏꯅꯦ ꯃꯥꯗꯤ ꯌꯥꯝ ꯄꯤꯖꯔꯨꯅꯨ ꯆꯠꯂꯦ ꯑꯩ ꯃꯁꯤ ꯍꯅꯨꯕꯤꯅ ꯉꯥꯡꯉꯤꯁꯦ ꯂꯧꯔꯨꯅꯨ ꯁꯦ ꯇꯟ ꯑꯗꯨꯝ ꯆꯥꯊꯣꯛꯁꯦ ꯑꯩꯈꯣꯏꯅꯤ ꯍꯣꯔꯦꯟꯅꯦ ꯈꯨꯂꯪꯒꯤ ꯁꯦꯟꯗꯣ ꯂꯧꯔꯨꯔꯒ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯊꯣꯛꯁꯦ ꯑꯩꯈꯣꯏꯅꯤ ꯁꯦ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯈꯤꯇ ꯊꯛꯀꯦ ꯄꯤꯔꯛꯑꯣ ꯑꯁ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯈ꯭ꯋꯥꯡ ꯑꯁꯤꯗꯤꯅꯦ ꯅꯥꯕꯅ ꯐꯖꯔꯦ ꯍꯤꯌꯥꯏꯅꯨ ꯅꯪꯅ ꯏꯅꯦ ꯕꯦꯇꯣꯟ ꯍꯨꯟꯗꯅ ꯉꯥꯡꯂꯤꯗꯣ ꯇꯥꯔꯗꯤ ꯅꯁꯝ ꯐꯣꯏꯕꯤꯁꯅꯤꯀꯣ ꯆꯦ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯪꯗꯤ ꯂꯧꯕꯨꯛ ꯆꯠꯂꯨꯕꯅꯤ ꯂꯥꯎ ꯍꯜꯂꯁꯤ ꯂꯥꯎ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦꯀꯣ ꯍꯣꯏ ꯍꯦꯟꯊꯣꯏꯕ ꯆꯪꯉꯦꯀꯣ ꯆꯠꯂꯣ ꯆꯠꯁ ꯂꯥꯎ ꯑꯩꯈꯣꯏꯅꯁꯨ ꯌꯨꯝꯗ ꯏꯅꯝꯃꯅ ꯆꯥꯛ ꯀꯩꯀꯥ ꯊꯣꯡꯅꯕ ꯇꯧꯔꯝꯃꯅꯤ ꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯤ ꯇꯥꯗꯦꯅꯤ ꯃꯁꯤ ꯅꯪ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯑꯌꯣ, ꯇꯥꯕ ꯇꯥꯗꯕ꯭ꯔꯥ ꯏꯆꯦ. ꯅꯪ ꯏꯇꯩꯃ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯍꯧꯔꯕꯣ ꯂꯣꯏꯔꯦ ꯏꯁ ꯀꯩꯅꯣ ꯏꯅꯥꯎꯁꯦ ꯉꯁꯤꯗꯤ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯗ ꯀꯥꯏ ꯆꯠꯇꯧ ꯂꯩꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯆꯠꯂꯣꯏꯗꯦ ꯏꯇꯩꯃ ꯏꯆꯦ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯁꯨꯝ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯇꯩꯃ ꯍꯩꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦ ꯉꯥꯎꯕꯣ ꯅꯪ ꯍꯥꯏꯗ꯭ꯔꯁꯨ ꯏꯇꯩꯃ ꯂꯣꯏ ꯈꯪꯖꯥꯅꯤ ꯅꯆꯦ ꯍꯤꯌꯥꯏꯅꯨꯁꯦ ꯌꯥꯝꯅꯁꯨ ꯐꯕꯅꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯆꯦꯒꯤ ꯃꯃꯥꯟꯅꯕꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯏꯇꯩꯃꯁꯤꯃꯕ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟꯀ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯣ ꯑꯗꯩ ꯏꯁꯩꯗꯒ ꯁꯩꯊꯥꯔꯤꯗꯣ ꯇꯥꯗ꯭ꯔꯣ ꯏꯆꯦꯒ ꯆꯥꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯔꯥꯁꯤ ꯂꯩꯀꯣ ꯅꯪꯁꯤ ꯁꯛꯍꯦꯟꯕꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯩꯃ ꯑꯩ ꯆꯥ ꯊꯛꯅꯤꯡꯉꯦꯀꯣ ꯏꯇꯩꯃ ꯑꯩ ꯆꯪꯉꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯩꯃꯥ ꯃꯁꯤ ꯌꯦꯡꯉꯣ ꯃꯁꯦꯟ ꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯃꯣꯏ ꯃꯆꯤꯟ ꯃꯧꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯦ ꯑꯁ ꯁꯤꯗꯤ ꯑꯃꯇ ꯉꯥꯏꯔꯅꯤ ꯁꯤꯗꯤ ꯅꯣꯡꯃꯒꯤ ꯆꯥꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯒꯨꯂꯤꯗꯨꯅꯤꯅꯦ ꯑꯁ ꯁꯤꯁꯨ ꯌꯥꯎꯗ꯭ꯔꯤ ꯏꯅꯦ ꯕꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯗ꯭ꯔꯗꯤ ꯍꯤꯌꯥꯏꯅꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯑꯝꯇ ꯆꯪꯉꯛꯈꯣꯅꯦ ꯅꯪꯕꯣ ꯏꯅꯝꯃ ꯑꯩꯗꯣ ꯏꯅꯦ ꯕꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯕꯤꯌꯣꯅ ꯍꯥꯏꯕ ꯆꯠꯂꯨꯕꯅꯤ ꯑꯁ ꯄꯤꯔꯛꯇꯦꯗ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯥꯃꯁꯨ ꯇꯣꯂꯣꯞ ꯐꯪꯗ꯭ꯔꯤꯅ ꯍꯥꯏꯔꯛꯏꯗ ꯍꯥꯏꯔꯛꯀꯅꯤ ꯏꯕꯦꯝꯃ ꯃꯥꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯥꯒꯤꯗꯤ ꯁꯦꯜ ꯄꯥꯏꯗꯕꯁꯨ ꯅꯠꯇꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯤꯛꯄ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯅꯪꯅ ꯍꯪꯉꯨꯏꯕꯣ ꯏꯅꯝꯃ ꯅꯍꯥꯟ ꯏꯅꯦꯒꯤ ꯈꯨꯂꯪ ꯀꯨꯝꯂꯨꯕꯅꯤ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯋꯥꯠꯄꯅꯤ ꯃꯗꯨ ꯄꯤꯕꯤꯌꯣꯅ ꯍꯥꯏꯖꯔꯨꯕꯅꯤ ꯄꯨꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯅꯁꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕꯤꯌꯣ ꯍꯥꯏꯕꯐꯧꯗ ꯄꯤꯔꯛꯇꯕꯅꯦꯕ ꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯁꯦ ꯑꯩꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯔꯤꯁꯦ ꯑꯁꯤꯁꯨ ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯨꯠꯇꯣꯔꯕꯅꯤ ꯄꯣꯠꯁꯤꯅ ꯄꯪꯁꯣꯠꯇ ꯁꯣꯠꯂꯦ ꯁꯤꯡꯉꯣ ꯍꯥꯏꯔꯕꯁꯨꯅꯦ ꯈꯠꯅꯕ ꯑꯣꯏꯅ ꯇꯥꯔꯕꯅꯤ ꯑꯗꯨ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ ꯁꯦꯜꯗꯣ ꯀꯔꯤ ꯑꯆꯤꯟꯕꯗ ꯁꯤꯖꯤꯟꯅꯗꯧꯕ ꯂꯩꯒꯦ ꯏꯅꯝꯃ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯋꯥꯠꯄ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯂꯩꯒꯦ ꯇꯧꯕꯅꯤ ꯉꯥꯏꯈꯣ ꯏꯅꯝꯃꯁꯨꯅꯦ ꯁꯦꯜꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯆꯦꯡꯒ ꯍꯋꯥꯏꯒꯗꯨꯗꯤꯅꯦ ꯏꯅꯝꯃꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯨꯈ꯭ꯔꯣ ꯅꯪꯅ ꯂꯩꯕꯒ ꯍꯦꯛ ꯄꯤꯔꯛꯑꯣ ꯌꯥꯔꯅꯤꯌꯦ ꯏꯅꯝꯃ ꯌꯥꯔꯦ ꯄꯤꯔꯛꯑꯣ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯈꯥꯎꯗꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ
ꯁꯦꯁꯦ. ꯏꯅꯝꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯏꯅꯝꯃꯒꯤꯁꯦ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯄꯤꯊꯣꯛꯆꯔꯛꯀꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯦꯅ ꯉꯥꯏꯔꯝꯃꯅꯤ ꯆꯠꯂꯣ. ꯍꯣꯏ ꯏꯅꯝꯃ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯍꯤꯌꯥꯏꯅꯨ ꯍꯜꯂꯛꯑꯦ. ꯑꯦ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯍꯥꯏꯁꯦ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯤꯕ? ꯏꯅꯦ ꯕꯦꯇꯣꯜꯍꯣꯏꯗ ꯁꯦꯜ ꯈꯔ ꯍꯪꯉꯨꯕꯅꯤ ꯄꯤꯕꯨ ꯄꯤꯔꯛꯄ꯭ꯔꯅꯦ ꯃꯗꯨꯒꯤ ꯑꯔꯤꯛꯄꯤꯗꯣ? ꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ. ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯂꯥꯛꯏꯅꯤ. ꯀꯩ ꯋꯥꯅꯣ? ꯅꯨꯡꯗꯥꯡ ꯅꯪꯅ ꯐꯤ ꯁꯥꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅꯅꯦ ꯐꯤꯗꯣ ꯑꯩꯈꯣꯏꯅꯤ ꯁꯥꯃꯤꯟꯅꯁꯦꯕ. ꯑꯩꯅ ꯂꯪꯆꯥꯛ ꯆꯥꯛꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅꯅꯦ ꯐꯤ ꯁꯥꯔꯣꯕ. ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯨꯅꯅꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅꯅꯕ. ꯑꯗꯨꯒ ꯑꯔꯦꯝꯕ ꯁꯦꯟꯗꯨꯅꯅꯦ ꯑꯩꯈꯣꯏꯅꯤ ꯇꯧꯔꯒ ꯃꯔꯨꯞ ꯑꯃ ꯌꯥꯎꯁꯦ. ꯂꯩꯁꯅꯥ ꯃꯗꯨ ꯅꯪꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯅꯣꯏ ꯏꯅꯝꯃꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯌꯦ. ꯈꯨꯂꯪ ꯐꯪꯉꯤ ꯅꯪꯁꯨ ꯅꯝꯗꯅ ꯑꯩ ꯇꯨꯡ ꯏꯟꯅꯔꯒ ꯍꯦꯛꯇ ꯌꯥꯎꯏ ꯑꯗꯨꯒ ꯁꯦꯜꯁꯨ ꯇꯪꯈꯥꯏ ꯈꯛꯇ ꯂꯧꯏ. ꯅꯪꯅ ꯑꯩꯒꯤ ꯄꯥꯡꯕꯤꯔꯤꯕ ꯏꯇꯦꯡ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯆꯠꯂꯣꯍꯦ ꯀꯔꯤꯒꯤ ꯃꯇꯦꯡꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ. ꯅꯪꯒꯤ ꯏꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ. ꯏꯃꯥꯅ ꯃꯁꯥ ꯁꯣꯜꯂꯒ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯃꯥ? ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ. ꯏꯆꯥ ꯂꯩꯁꯅꯥ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ. ꯑꯗꯨꯅꯦꯕ. ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ. ꯍꯣꯔꯦꯟ ꯐꯤ ꯁꯥꯕꯗꯣ ꯉꯟꯅ ꯂꯥꯛꯑꯒꯦ. ꯑꯩ ꯂꯪꯆꯥꯛ ꯆꯥꯛꯇꯣꯏꯅꯤꯀꯣ. ꯑꯩ ꯆꯠꯂꯒꯦ. ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ. ꯅꯪꯅ ꯍꯣꯔꯦꯟ ꯂꯥꯛꯅꯦ ꯍꯥꯏꯁꯦ ꯂꯥꯛꯄꯨ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤ. ꯏꯅꯝꯃꯅ ꯑꯃꯨꯛ ꯉꯥꯡꯉꯛꯇꯅꯕ. ꯉꯥꯡꯉꯣꯏꯍꯦ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ. ꯑꯝꯇ ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ? ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯔꯛꯑꯣ. ꯅꯪ ꯁꯦꯜꯒ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯩ ꯈꯤꯇ ꯂꯧꯒꯦ. ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯀꯣꯟꯅꯗ꯭ꯔꯦ. ꯀꯩꯅꯣ? ꯏꯅꯦ ꯏꯕꯦꯇꯣꯟꯗꯨꯕꯨ ꯁꯦꯜꯒ ꯄꯤꯔꯛꯇ꯭ꯔꯣ? ꯄꯤꯔꯛꯇꯤꯌꯦ. ꯃꯗꯨꯒꯤ ꯑꯔꯤꯛꯄꯤꯗꯣ ꯑꯩꯅ ꯈꯪꯉꯕꯅꯤ. ꯑꯗꯣ ꯑꯩ ꯄꯩꯁꯥꯗꯤ ꯂꯩꯍꯧꯗꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯍꯪꯉꯛꯀꯦ. ꯑꯗꯨꯗꯤ ꯉꯥꯏꯈꯣ. ꯑꯩꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯕꯅꯦꯕꯀꯣ. ꯑꯗꯨꯗꯣ ꯏꯅꯝꯃꯗ ꯑꯣꯏꯅ ꯌꯣꯟꯊꯣꯛꯑꯁꯤꯔꯥ? ꯆꯠꯂꯣꯍꯦ ꯀꯩꯗꯧꯕꯩ ꯌꯣꯟꯗꯣꯏꯅꯣ? ꯑꯩ ꯏꯅꯝꯃꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯔꯛꯀꯦ. ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯍꯤꯗꯥꯛꯇꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗ ꯀꯣꯂꯦꯖ ꯆꯠꯄꯗ ꯂꯩꯍꯜꯂꯛꯑꯒꯦ. ꯍꯣꯏ. ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ. ꯑꯩ ꯂꯩꯍꯧꯔꯦꯀꯣ. ꯕꯥꯏ. ꯂꯥꯟꯅꯤ ꯂꯥꯟꯅꯤ ꯇꯥꯏꯕꯪꯁꯦ ꯂꯥꯟꯐꯝꯅꯤ ꯂꯩꯔꯤꯕꯁꯦ ꯏꯔꯩꯅꯤ. ꯑꯣ ꯏꯇꯩꯃ ꯀ꯭ꯋꯥ ꯑꯝꯇ ꯂꯧꯒꯦ. ꯍꯩꯃꯥ ꯀ꯭ꯋꯥ ꯂꯧꯒꯦ ꯍꯥꯏꯔꯣ ꯏꯕꯨꯡꯉꯣ? ꯀ꯭ꯋꯥ ꯀꯌꯥꯅꯣ ꯏꯕꯨꯡꯉꯣ? ꯀ꯭ꯋꯥ ꯑꯃꯈꯛꯇꯪ ꯂꯧꯒꯦꯗ. ꯏꯇꯩꯃꯒꯤ ꯀ꯭ꯋꯥꯁꯤꯕꯨ ꯍꯥꯎꯕ꯭ꯔꯣ? ꯏꯇꯩꯃꯒꯤ ꯀ꯭ꯋꯥꯁꯤꯗꯅꯤꯅꯦ ꯍꯥꯎꯃꯟꯗꯅ ꯀꯥꯎ ꯉꯝꯗꯗꯅ ꯂꯥꯛꯏꯁꯦ. ꯀꯩꯀꯩ ꯍꯥꯞꯀꯗꯣꯏꯅꯣ ꯀ꯭ꯋꯥꯁꯤꯕꯨ? ꯌꯨꯕꯤ ꯑꯉꯧꯕꯗꯣ ꯍꯥꯞꯄꯣ. ꯑꯗꯨ ꯌꯥꯔꯦꯗ. ꯖꯗꯥ ꯈꯤꯇꯪ ꯆꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦ. ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕ꯭ꯔꯣ? ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯗ ꯏꯇꯩꯃ. ꯏꯇꯩꯃꯩ ꯀ꯭ꯋꯥꯁꯤꯅ ꯍꯥꯎꯃꯟꯗꯅ ꯆꯥꯛꯀ ꯆꯥꯗꯤꯒꯦ. ꯏꯇꯩꯃꯩ ꯀ꯭ꯋꯥꯁꯤ ꯍꯥꯟꯅ ꯆꯥꯔꯒꯦꯅ. ꯋꯥꯇꯥ ꯑꯃꯅꯤꯀꯣ ꯏꯕꯨꯡꯉꯣ. ꯏꯕꯨꯡꯉꯣꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯏꯅꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯁꯦꯁꯦ ꯏꯕꯨꯡꯉꯣ. 이때미 과시더니 짜닝다나 떠죠. sorry 이때마. 잘하게 이때마 하여무 나게. ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ. ꯗꯨꯀꯥꯟꯁꯤꯁꯨ ꯑꯝꯇ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯈꯤꯒꯦ ꯑꯃꯨꯛꯇ. ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯒꯗꯕ ꯃꯥꯜꯂꯤꯗꯀꯣ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ. 이베톨 ꯑꯁꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯦ. ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ.
ꯀꯕꯨꯂꯦ ꯑꯂꯨꯗꯨ ꯀꯦꯖꯤ ꯑꯃꯗꯒ ꯑꯆꯥꯊꯥꯎ ꯕꯣꯇꯜ ꯑꯃꯗꯒ ꯄꯤꯔꯣ ꯏꯆꯦ ꯍꯥꯟꯅꯒꯤ ꯁꯦꯟꯁꯤꯡꯗꯣ ꯈꯔ ꯄꯤꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯄꯣꯠ ꯆꯩ ꯄꯤꯕ ꯉꯝꯃꯣꯏ ꯉꯁꯤꯗꯤ ꯍꯦꯔꯥ ꯀꯕꯨꯂꯦ ꯅꯪꯁꯨ ꯑꯩꯅ ꯅꯪꯒꯤ ꯁꯦꯟꯁꯤꯡꯗꯨ ꯃꯜꯂꯗꯔꯅꯦ ꯀꯔꯤ ꯋꯥꯡ ꯁꯥꯡꯅꯣ ꯄꯣꯠ ꯆꯩ ꯄꯤꯕ ꯉꯝꯃꯣꯏ ꯀꯥꯏꯗꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯏꯆꯦ ꯅꯪꯕꯣ ꯏꯆꯦꯕꯨ ꯁꯦꯜ ꯄꯥꯏꯗꯕꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯁꯦꯜ ꯄꯣꯠ ꯂꯧꯔꯗꯤ ꯁꯦꯜ ꯄꯤꯊꯣꯛꯀꯅꯤ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯦ ꯀꯕꯨꯂꯦ ꯀꯔꯤ ꯋꯥꯡ ꯁꯥꯡꯅꯣ ꯅꯪꯒꯤ ꯂꯨꯄꯥ 5,000 ꯇꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯑꯣ 5,000 3,000ꯗꯣ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯀꯔꯕꯥꯔꯁꯤ ꯌꯥꯗꯤꯌꯦ ꯏꯆꯦ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯗꯨꯀꯥꯟꯁꯤ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯕꯤꯔꯛꯑꯣꯏ ꯆꯪꯕꯤꯔꯛꯀꯅꯣ ꯏꯆꯦꯅ ꯆꯪꯉꯒꯅꯦ ꯗꯨꯀꯥꯟꯁꯤ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤꯕꯣ ꯏꯆꯦꯅ ꯄꯩꯁా ꯍꯥꯠꯇꯕꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯑꯇꯩ ꯂꯣꯏꯅ ꯇꯣꯛꯊꯣꯛꯈ꯭ꯔꯣꯅꯦ ꯍꯤꯌꯥꯏꯅꯨꯅ ꯋꯥꯅ ꯈꯨꯂꯪ ꯀꯨꯝꯃꯒ ꯌꯨꯝ ꯄꯨꯖꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯄꯩꯁꯥ ꯍꯥꯠꯂꯤꯕ ꯏꯆꯦꯁꯦ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏꯀꯣ ꯏꯆꯦ ꯄꯥꯄꯨꯅꯤꯀꯣ ꯍꯥꯏ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟꯗꯨ ꯎꯟꯅ ꯅꯩꯔꯨꯔꯥ ꯑꯩꯅ ꯁꯦꯟ ꯍꯥꯠꯅꯤꯡꯉꯦ ꯍꯥꯠꯅꯤ ꯍꯥꯠꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯑꯩ ꯑꯄꯥ ꯁꯥꯏꯕ ꯅꯪꯕꯨ ꯅꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯜꯂ ꯍꯥꯏꯌꯨꯔꯥ ꯍꯥꯏꯌꯣ ꯅꯪꯅ ꯁꯝ ꯐꯣꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯅꯤꯍꯦ ꯐꯣꯏꯕꯤꯔꯣ ꯂꯥꯛꯑꯣ ꯁꯦ ꯐꯣꯏꯕꯤꯔꯣ ꯂꯥꯛꯑꯣ ꯅꯪꯅ ꯇꯧꯖ ꯁꯥꯏꯗꯨꯅꯦ ꯁꯦ ꯃꯤꯠꯇꯨ ꯐꯥꯛꯆꯟꯒꯦꯁꯦ ꯍꯩꯃꯥ ꯀꯌꯥꯗꯅꯣꯅꯦ ꯏꯅꯦ ꯀꯕꯣꯛꯂꯦ ꯀꯩꯅꯣ ꯅꯣꯏ ꯈꯟꯅꯩꯁꯤꯕꯣ ꯃꯤꯅ ꯌꯦꯡꯉꯨ ꯀꯣꯌꯦꯡ ꯌꯦꯡꯅꯗꯅ ꯂꯩꯔꯦ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯑꯗꯣ ꯅꯣꯏ ꯈꯟꯅꯕꯁꯦ ꯑꯝꯇ ꯇꯣꯛꯑꯣ ꯏꯀꯥꯏꯖꯩ ꯑꯣ ꯍꯥꯏꯕ ꯂꯩꯃꯍꯟ ꯃꯥꯅ ꯉꯝꯕꯩ ꯆꯥꯡꯁꯦ ꯗꯨꯀꯥꯟꯁꯤꯗꯒꯤ ꯄꯣꯠ ꯁꯣꯠꯀꯦꯌꯦ ꯌꯥꯗ꯭ꯔꯒ ꯈꯟꯅꯕ ꯍꯧꯒꯦꯌꯦ ꯑꯗꯣ ꯉꯥꯏꯈꯣ ꯅꯣꯏꯕꯨ ꯑꯝꯇ ꯇꯞꯊꯥꯅꯧ ꯍꯥꯏꯕ ꯖꯗ꯭ꯔꯦꯕ ꯃꯤ ꯃꯃꯥꯡꯗ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯁꯦꯟꯗꯨꯕꯨ ꯑꯩꯅ ꯍꯥꯠꯂꯗ꯭ꯔꯅꯦ ꯏꯅꯦ ꯅꯪ ꯁꯠꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯀꯩꯅꯣ ꯂꯩꯀꯥꯏꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯈꯔ ꯄꯤꯊꯣꯛꯄꯤꯔꯗꯤ ꯏꯅꯦꯅ ꯂꯣꯏꯅ ꯍꯥꯠꯇꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯋꯥꯅꯔꯕꯅꯤ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯦꯒꯦ ꯂꯩꯃ ꯅꯣꯏ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯈꯟꯅꯍꯧꯔꯤꯁꯤꯕꯣ ꯍꯩ ꯈꯪꯅꯤꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯏꯅꯨ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯅꯕꯤꯗꯣ ꯃꯗꯨꯅ ꯊꯣꯠ ꯉꯥꯛꯇꯅꯤ ꯈꯪꯅꯦꯕ ꯃꯥ ꯈꯪꯅꯦꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯉꯥꯡꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯇꯩꯃ ꯀꯩꯅꯣꯅꯤꯅꯦ ꯈꯟꯅꯩꯗꯨꯕ ꯂꯩꯀꯥꯏ ꯌꯧꯅ ꯇꯥꯔꯦ ꯏꯇꯩꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯣ ꯕꯦꯇꯣꯟꯗꯣ ꯄꯣꯠ ꯁꯣꯠꯀꯦ ꯌꯥꯗ꯭ꯔꯒꯅꯦ ꯈꯟꯅꯕ ꯍꯧꯕꯤꯔꯤꯕ ꯑꯩꯉꯣꯟꯗ ꯕꯤꯑꯦꯝꯃ ꯇꯧꯔꯝꯒꯅꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯅꯨꯄꯥꯅ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯔ ꯆꯠꯂꯨ ꯍꯜꯂꯛꯄꯗꯅꯦ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗꯅꯦ ꯌꯥ ꯈꯟꯅꯗꯅꯅꯦ ꯑꯩꯁꯨꯅꯦ ꯇꯥꯕꯗꯅꯤ ꯑꯩꯁꯨ ꯆꯦꯟꯊꯣꯔꯛꯏꯅꯦ ꯑꯁ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯤꯜꯃ ꯍꯦꯜꯂꯝꯃꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯄꯩꯁꯥ ꯍꯥꯠꯄꯗꯀꯣ ꯑꯁ ꯃꯗꯨ ꯅꯨꯄꯤꯗꯣ ꯍꯩꯅꯗꯕ ꯂꯣꯏꯔꯝꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏ ꯅꯨꯄꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯈꯨꯟꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯔꯁꯦꯕ ꯑꯗꯨ ꯀꯩ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯃꯁꯦ ꯇꯥꯟꯊꯣꯛꯈꯤꯗꯕꯁꯦ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯁꯦ ꯂꯩꯀꯥꯏꯗ ꯊꯝꯕ ꯌꯥꯔꯣꯏ ꯑꯦ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯃꯥ ꯍꯣꯔꯦꯟꯗꯒꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯖꯟꯅꯔꯒ ꯀ꯭ꯂꯕ ꯃꯌꯥꯝ ꯄꯨꯟꯖꯟꯅꯔꯀꯥꯟꯗ ꯃꯤꯇꯤꯡ ꯑꯗꯨ ꯇꯧꯁꯦ ꯇꯧꯔꯁꯤꯀꯣ ꯑꯗꯨꯅ ꯐꯩ ꯑꯗꯨ ꯇꯧꯁꯦ ꯇꯥꯟꯊꯣꯛꯈꯤꯗꯕꯅꯦ ꯈꯨꯟꯗꯒꯤ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯏꯅꯝꯃ ꯅꯪ ꯁꯦꯜꯒ ꯂꯩꯖꯕ꯭ꯔꯣ ꯈꯤꯇ ꯄꯨꯖꯒꯦ ꯀꯔꯤ ꯄꯨꯖꯒꯦꯕ ꯅꯠꯇꯦ ꯀꯩꯒꯤ ꯁꯦꯟꯅꯣ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤꯗ ꯃꯣꯏ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕꯗꯣ ꯀꯣꯟꯅꯗ꯭ꯔꯦ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯕ ꯏꯅꯝꯃ ꯍꯩꯃꯥ ꯏꯅꯝꯃ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯁꯤꯡꯉꯣ ꯍꯥꯏꯔꯣꯏꯌꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯗꯨꯕꯣ ꯑꯩꯉꯣꯟꯗ ꯈꯔ ꯑꯃꯗꯤ ꯂꯩꯔꯦꯕ ꯑꯗꯣ ꯏꯅꯝꯃꯗꯩꯅꯦ 2,000ꯗꯪꯒ ꯄꯤꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯁ ꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔꯦꯅꯦ ꯍꯣꯏꯅꯦ ꯃꯨꯠꯈ꯭ꯔꯦꯅꯦ ꯏꯇꯩꯃ ꯉꯥꯁꯦ ꯊꯣꯡꯉꯁꯦ ꯑꯌꯥ ꯍꯥꯎꯅꯤ ꯏꯅꯝꯃ ꯍꯩꯃꯥ ꯉꯥ ꯂꯩꯔꯤꯔꯣ ꯏꯇꯩꯃꯗꯤ ꯁꯦꯕꯣꯠ ꯏꯔꯣꯟꯒꯦ ꯇꯧꯏꯅꯦ ꯑꯧ ꯏꯇꯩꯃ ꯍꯣꯏꯁꯦ ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯛꯏꯅꯦ ꯆꯥꯛ ꯈꯤꯇꯪ ꯉꯟꯁꯤꯀꯣ ꯏꯇꯩꯃ ꯍꯌꯦꯡ ꯀꯣꯂꯦꯖ ꯉꯟꯅ ꯆꯠꯇꯣꯏꯅꯦꯕ ꯅꯪꯅ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯄꯗꯅꯦ ꯍꯤꯌꯥꯏꯅꯨ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯤꯇ ꯂꯩꯔꯛꯑꯣ ꯑꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯣ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯈꯠꯀꯅꯣ ꯍꯥꯟꯅ ꯑꯗꯨꯝ ꯏꯃꯥꯅ ꯆꯥꯕꯗꯣ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯍꯦ ꯅꯣꯏ ꯅꯆꯤꯟ ꯅꯎꯄꯥꯅꯅꯦ ꯌꯥꯏꯅ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯖꯕꯁꯤꯗꯤ ꯐꯔꯦ ꯍꯣ ꯑꯩ ꯁꯦꯟꯗꯣ ꯄꯤꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯔ ꯂꯩꯕꯤꯔꯣꯁꯦ ꯆꯠꯄꯗ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯆꯥꯛꯇꯣ ꯈꯤꯇꯪ ꯉꯟꯁꯤꯀꯣ
ꯑꯩ ꯊꯣꯛꯑꯒꯦ ꯏꯇꯩꯃ ꯍꯣꯏ 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 ꯌꯥꯔꯦ ꯍꯣꯏ. ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯉꯜꯂꯒꯦ ꯏꯇꯩꯃ ꯉꯟꯇꯥꯅ ꯍꯥꯎꯅ ꯊꯣꯡꯇꯣꯛꯑꯒꯦꯁꯦ. 이베마세 ꯅꯪ ꯇꯥꯆꯧꯗ ꯉꯥꯗꯣ ꯁꯦꯝꯍꯜꯂꯨꯔꯣ. ꯍꯣꯏ ꯅꯃ ꯕꯦꯝꯃ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ? ꯆꯝꯊꯣꯡ ꯇꯧꯁꯤꯜꯂꯒꯦ ꯇꯧꯅꯦ ꯏꯃꯥ. ꯐꯔꯦ ꯐꯔꯦ ꯏꯃꯥꯗꯤ ꯆꯥꯛꯄꯨ ꯏꯆꯥ ꯆꯥꯅꯤꯡꯗꯦꯗ ꯀꯣꯛꯄꯨ ꯆꯤꯛꯂꯤ ꯇꯧꯏꯗ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯆꯥꯛꯇꯣ ꯈꯔꯗꯤ ꯊꯦꯝꯃꯒ ꯆꯥꯗꯕ ꯌꯥꯔꯣꯏ. ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗꯣꯏꯅꯤꯅ ꯈꯤꯇꯪ ꯆꯥꯁꯟꯁꯦ ꯏꯃꯥ. ꯈꯪꯗ꯭ꯔꯦꯗ 이베ꯝꯃ 이마ꯒꯤ ꯑꯅꯥꯕꯁꯦ ꯐꯕꯁꯨ ꯉꯝꯗ꯭ꯔꯦ. ꯍꯤꯗꯥꯛ ꯒꯨꯂꯤ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯨ ꯋꯥꯔꯦ. 이마ꯅ ꯍꯤꯗꯥꯛꯀ ꯆꯥꯔꯔꯣꯏ. 이마, ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯗꯨꯕꯣ? 이마 나ꯕ ꯌꯥꯗꯤꯌꯦ. ꯑꯩꯅꯦ ꯁꯦꯜ ꯇꯥꯟꯕꯗ ꯀꯥꯏꯕ ꯑꯋꯥꯕ ꯑꯃꯠꯇ ꯐꯥꯎꯗꯤꯌꯦ. 이마 ꯏꯆꯥ ꯈꯛ ꯂꯩꯖꯕꯁꯤꯗ 이마ꯅ ꯁꯣꯜꯂꯒ ꯂꯩꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯅꯆꯥꯗꯤ ꯋꯥꯏꯌꯦ 이마. ꯍꯥꯏ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯁꯦ ꯆꯥꯛꯇꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯣꯁꯦ. 이마ꯁꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯆꯦ ꯍꯥꯏꯅꯣ? ꯍꯦꯟꯊꯣꯏꯕ, ꯆꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯊꯤꯜꯂꯛꯄꯅꯦ. ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯄꯗꯨꯗ ꯑꯗꯨꯝ ꯂꯧꯔꯛꯑꯕ. ꯐꯔꯦꯗ ꯏꯄ꯭ꯋꯥꯅ ꯂꯩꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯁ ꯏꯄꯥ ꯀꯥꯏꯅ ꯃꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯀꯥꯟꯁꯤꯗ. ꯀꯩ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥꯊꯣꯝꯕꯗꯣ ꯏꯆꯦꯒꯤ ꯊꯣꯡꯒꯥꯟꯗ ꯉꯥꯛ ꯂꯩꯇꯅ ꯂꯥꯛꯏꯗꯣ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯃꯥ ꯀꯌꯥ ꯅꯥꯇꯩ ꯆꯥꯔ ꯍꯥꯏꯌꯨꯀꯣ. ꯑꯦ ꯉꯥꯏꯈꯣꯅꯦ ꯍꯦꯟꯊꯣꯏꯕ. ꯇꯥ ꯊꯣꯝꯕꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯒ ꯅꯪꯅ ꯁꯥꯎꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯉꯥꯡ ꯅꯪꯅꯦ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤꯀꯣ. ꯑꯩꯁꯦ ꯅꯆꯦꯅꯤ ꯀꯥꯎꯒꯅꯨ. ꯆꯩ ꯆꯥꯖꯁꯅꯤ ꯑꯉꯥꯡꯅ. ꯑꯩꯗꯤ ꯏꯆꯦꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ. ꯑꯁ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ. ꯍꯩꯃꯥ, ꯉꯥꯏꯈꯣꯅꯦꯍꯦ. ꯑꯌꯥ, ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ. ꯐꯔꯦ, ꯍꯤꯗꯥꯛꯁꯤꯃꯗꯤ ꯃꯥꯅ ꯂꯩꯕꯤꯔꯝꯃꯦꯗꯅ. 이베ꯇꯣ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ. ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ. ꯅꯆꯥꯅꯨꯄꯤ ꯇꯧꯉꯝꯕꯤꯗꯣ ꯀꯧꯊꯣꯔꯛꯎ. ꯏꯕꯦꯇꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ? ꯀꯧꯊꯣꯔꯛꯎ. ꯑꯩ ꯊꯤꯛ ꯇꯧꯒꯦ. ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯒꯦ. ꯍꯥꯏ ꯅꯃꯥꯟꯅꯕꯤꯗꯨꯗꯤ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯒꯦ ꯂꯥꯛꯏꯕꯅꯤ. ꯀꯩ ꯋꯥꯇꯥꯅꯣ ꯏꯅꯦ? ꯑꯍꯟ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ. ꯍꯥꯏ ꯂꯩꯁꯤꯅꯥ ꯍꯥꯏꯕ ꯆꯤꯡꯒꯟꯕꯤ, ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯐꯩꯒꯥꯛ ꯐꯪꯅ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯅꯦ? ꯑꯦ ꯏꯅꯦꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯈꯨꯂꯪꯒꯤ ꯁꯦꯜ ꯊꯧꯔꯨꯕꯒꯤꯔꯣ? ꯍꯣ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯠꯄꯤ. ꯃꯁꯤ ꯀꯌꯥꯗꯨꯅꯣ ꯃꯁꯤꯕꯣ? ꯇꯣ ꯌꯥꯔꯦ. ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯔꯨꯔꯅ. ꯊꯨꯒꯥꯏꯕꯤꯔꯣꯅꯦ. ꯁꯦ. ꯃꯁꯤ ꯀꯌꯥꯗꯨꯅꯣ ꯃꯁꯤꯕꯣ? ꯍꯥꯏ ꯏꯆꯦ, ꯅꯆꯥꯗꯣ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ. ꯅꯆꯥꯅꯨꯄꯤ ꯋꯥꯔꯛꯈꯤꯗꯦ ꯍꯥꯏꯗꯗꯅ. ꯁꯤꯅ ꯅꯝꯕꯤ ꯅꯪꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕꯗꯨꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯤꯁꯦ. 이베ꯇꯣ 와기 와 ꯆꯨꯝꯅ ꯉꯥꯡꯉꯨ. ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ? ꯇꯥꯕ ꯌꯥꯗ꯭ꯔꯤꯅꯦꯍꯦ. ꯅꯆꯥ ꯋꯥꯔꯧ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯣ. ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯅꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯔꯤꯗꯣ. 이베ꯇꯣ ꯅꯪꯒꯤ ꯋꯥꯗꯣ ꯍꯦꯃꯜꯂꯤ. ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯑꯣꯏꯔꯁꯨ ꯅꯪꯒꯨꯝꯅ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯇꯦꯅꯦ. ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯁꯨ ꯑꯣꯏꯗꯦꯅꯦ. ꯏꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝ ꯍꯦꯃꯜꯂꯤ ꯈꯪꯕ꯭ꯔꯥ? ꯂꯩꯁꯅꯥ, ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯑꯣꯕ. ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯑꯕ. ꯀꯔꯤ ꯏꯀꯥꯏꯁꯦ ꯀꯥꯏꯅ? ꯍꯩ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ, ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯤꯅꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ. ꯏꯅꯦ ꯅꯪ ꯌꯥꯝ ꯍꯦꯃꯟꯈ꯭ꯔꯦ. ꯆꯠꯄꯤꯈ꯭ꯔꯣ.
ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯛꯑꯗꯤ ꯅꯪ ꯁꯣꯏꯗꯅ ꯆꯣꯛꯀꯅꯤ ꯆꯠꯄꯤꯈ꯭ꯔꯣ ꯃꯁꯤ ꯑꯩ ꯕꯦꯇꯣꯟ ꯊꯥꯗꯣꯛꯑꯦ ꯃꯁꯤ ꯅꯪꯕꯣ. ꯃꯁꯤ ꯃꯌꯥꯝ ꯂꯥꯎ ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯪꯉꯣ 이비엠마 그다고 야오게. 이네 ꯃꯌꯥꯝ ꯆꯨꯝꯅ ꯇꯥꯕꯤꯌꯨꯕ ꯍꯤꯌꯥꯏꯅꯨꯒꯤ ꯈꯨꯂꯪꯒꯤ ꯁꯦꯜ ꯊꯧꯔꯨꯕꯒꯤ ꯃꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯉꯤ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯤ ꯃꯤꯒꯤ ꯏꯃꯨꯡꯁꯤꯗ ꯂꯥꯛꯑꯒ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ 이게 또 나카디 해말라바니. 거기 양 같이 라이제. 낭 바람 담비게 라이네. 낭 밤제 까이노 하. 이스 내가 매 마호가 라이즈 개기노네 아이부 부비게 하이로 하이레 까이가 얌 라이지 베또. 낭 나친 양 깜바기. 거기 양 라이제 낭 와레 말로게 라이네. 까이게 아이제 말아 빠지기 시작하더니. 거기 양 라이제 낭이 토도 또 장난다비. 디에 막가마 영다비는 마얌 라이지니. 낭 나시나 사나 야르브라. 낭 나트라가 낭 마야노 라라 하자게 브라. 나 파마 하유. 이네 난 ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏ ꯆꯪꯅꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯋꯥꯔꯦꯞꯅꯔꯕꯅꯤ ꯏꯅꯦꯒꯤ ꯗꯦꯕ ꯀ꯭ꯔꯃ ꯑꯝꯇ ꯆꯪꯉꯔꯣꯏ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯞꯊꯕꯤꯌꯨ ꯃꯌꯥꯝꯗ ꯉꯥꯏꯈꯨꯋꯣ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯂꯥꯜꯂꯦ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞꯇꯣ ꯑꯝꯇ ꯍꯟꯗꯣꯛꯄꯤꯌꯣ ꯃꯌꯥꯝꯗ ꯂꯥꯜꯂꯦꯅ ꯉꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯁꯥꯗ ꯂꯥꯜꯂꯦ ꯈꯨꯔꯝꯒꯗꯧꯕꯅꯤ ꯍꯣꯏ ꯑꯩ ꯈꯨꯔꯝꯖꯔꯒꯦ 이제 ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈꯔꯦ ꯍꯤꯌꯥꯏꯅꯨ ꯂꯩꯀꯥꯏ ꯑꯩꯁꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯕꯦꯇꯣꯟꯅꯁꯨ ꯂꯥꯜꯂꯦ ꯍꯥꯏꯔꯕꯅꯤ ꯃꯌꯥꯝ ꯉꯥꯛꯄꯤꯔꯁꯤꯀꯣ. 이마 학상 khara pharabo. ꯑꯧ ꯐꯔꯦ ꯏꯕꯨꯡꯉꯣ. ꯉꯁꯤꯗꯤ ꯏꯅꯦ ꯕꯦꯇꯣꯜꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯃꯉꯣꯟꯗ ꯂꯩꯈꯤꯕ ꯈꯨꯂꯪꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯩ ꯕꯖꯥꯔ ꯆꯠꯂꯨꯔꯁꯤ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯂꯩꯔꯛꯑꯁꯤ ꯑꯗꯨꯒ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯁꯨ ꯆꯥꯔꯁꯤ 인상 아하보두디 아이 오늘 레이로게 개노. ꯑꯗꯨꯅ ꯌꯥꯏꯅꯦ. ꯐꯔꯦ